Tronglaubi Thaudoki Justice Pangnava Angama Mateng Pangani Joy Kumar Bisnupur District ki Tronglaubi da Hokibe April Taret ki Angan Mamatam Tokiba Bomb Kapselakpagi Thaudo Mada Pikliba Angang Ani Lakidaba Duga Madi Lenana Thaudo Sigi Asumba Langla Langzin Putolaga Justice Pangnava Honavada NPP Tera Line Angama Mateng Pangani Haina Party Sigi President Jumnam Joy Kumar Fondokri Ngarang Ayuk National People Party Tera Lai President Jumnam Joy Kumar Masum Party Sigi Marueba Mihut Singna Tronglaubi de Satuna Laikidraba Angang Anigi Imung Manungi Mi Singa Unaduna Makoin Hauzik Nangliba Awaba de Sarugaki Party Sigi Maikedi Taudo Dubu Akan Mamong na condemn Tabugaloina Miat Passing Putok to Justice Panganbada Angama Mateng Pangani Habiki Wapam Imung Manungi Mi Singa Fongdolamki Party President Jumnam Joy Kumar Hanagi MLA Soibam Subhash Chandra Pasui AC da Mirep Oikiba RK Rameswar Thang AC da Mirep Oigadoriba Haishnam Rushe Langthabal Kendra da Mirep Oikiba Karam Nabakishwar Basant Yauna Ate Party Siki Mihut Sina Laikidraba Angangani ki Apok Oinam Mangal Ngamba Masum Apokpi Oinam Ongbi Binita Yauna Angangani ki Mapubok Amasum Mabok na Singba Imungi Mi Singa Unaduna Warisanaki Imung Manungi Mi Singa Ngarang Unakiba to the Yumnam Joy Kumana Tokriba Taudo Pau Oina Tarambadigi Han Boina Taudo Toki be Yumadu Uba Amadi Laikidraba Anganigi Lehuriba Apokpa Mapa Mamadi Mapubok Mabok Nasing Ub the Amukihena no Itaba Pawi Mark Masam Matamamada State Sigi Director General of Police Oiramba Madi BSF the Susahi Karaleramba to the Mahakiweba Experience Kaya Malayzari Adugi Sumatakta Mahaka Muknaba Police Officer Amadi at a security personnel Kyam Suladi. Party as housing government pipe the Yaupa Party Sunati, Maramaduna. Government as the party is in a Karishuta Wangamdraga Sumaki, Label Digi Kangasana, security personnel Singapore Pouneraga, Taudo Dugi Justice Pangana Honavada, Hek Angamba Tak the party is Namating Pangan have Wapamsu, Zoikumana Fundolamki. Security force na misang mikai nai dana control to mathok tai ninglum mungba hausik thok libi iranga si security force na misang mikai nai dana control to mathok tai hena rehabilis ki secretary ninglum mungba na phongthokri waphamasi ngarang kamjong district ki fungyer subdivision ki manung sana leiba rehabilista hausik koki amadi tangkulani ki marak thok libi iranga sina maram oiraga awaba taraba singda club organization maira pai bi madi tuan bu wakal manaba singda punsinduna rehabilis ki kunja singda tengbang ki polam pibaga mari lena mana photo kibane tengbang pibi ki thoram maduda rehabilis ki ningthau wunga ning mahung thongju sporting club Thongju Part 2 gi President Namairakpam Singkhai South Tangkul Union gi Chairman Augustine Kasungamadi Namairakpam Laikai Apun Maira Paibi gi President Thaudam Inauksa President Member Oina Saruyaki Thauramaduga Madi Dedena Ninglun Mungwana Hai Lengak Loisina Lamdam Sida Toklibi Ishu Sing Sida Kupna Miyeng Sangduna Ing Tapapuranga Hotna Bana Asumo Lambi Wegani Rehabilis asi dam hek sajin kibadagi awab nang labu kulamani kunjaya ba pamlau tawduna hinglibini adu ba hausakti koki theories ni satharak pa lala sina maram oiraga nomagi oiba thabak thoram singdasu yamna sawno kudong sadaba miyona hali singda ka duna pamlau tawribe singdana amukke hena kudong sahandaba madi chatok sen tawbabu awaba kya miyonari masida khwaidi ki maru oiribadi central security force na misang mikhai naibi ki mawong ama he uribisi tawbigano Misam Prazada no may kapsilaktuna misi mina yaholiba group adu fagat pa madi makogi mathakta operation na singbo sa thabi waki thawra maduga mari lena namay rakpam singkhai na hai theng thang kya da lamdam asigi yellow mi singda landarak li basida lamdam asigi yellow mi ekoi si amat oina punsin daba yadabigi tanpam ama yorokli ekoi masal amana ama awaba taraklaba matamda furuk khanglu khaidana yellow mi sing mateng pangmina basangi haina phongdoki sana thakna ba yauna ngasigi tengbang gi polam singadu Thongju Sporting Club na thodang lauduna Thongju kawa hairangoi thong wangkai khurai gi tuan club organization maira pai bi nupi rupa madi wakhalon manaba misingna khaigat na duna khusina khibni Waroisin purak pada yadaba singi mathakte action lokhatna wa thadau inpi na government da taksin khrei Manipur thuklibe umkhanaba se loisinanaba mari ing tapa puraknaba gidamak kanglop singki marakta wari sananaba sinbiyo ing tapa purakpa pamdaba mati waroisin purakpa si
puraksi haiba yadabasinggi mathakta logi matungin akan be action lokatpiu haina team thadau inpi manipurna manipur government taksingkri ahum suba manipur peace day May ahunga mari lainana thadau inpi manipur chief minister y khemsanda pisinkiba memorandum amada state asida laidiba sakhanglaba community kunthraga taruasi amat oina purakpaga loinana kanglup singi marakta amasu miyamgi marakta wari sanhanduna amuhanna kanglupki marak thajanaba puraknaba government hotnadriba karigin hangli state asida peace ki mayokta leiba kanglup singadu kana kana no haiba khangdokpaga loinana ingta papama kanglup singamasum government ki marakta amat oina leminaduna hairiba singadu thengnagadabani ingta papamdaba singadu mathakta warning pibaga loinana state asigi apunba sakta mamadi punna hingminabagi masakta singnaraglabadi madu tumina lairoi haigadabani thadau inpina point mangagi proposal ama thamladuna hai kanglup khudimak formal identification toba maram zaba mihutsing masakhangba apunbagi wari sanaba thausil yatpa state asigi mapum khudimakta sapmanaba logi thabak sing lokhatpa masum miyambu apan bamati yauduna setok sin tawbi hangadabani government asina akhanaba kharaga unaba maru oiba mapum khara haujiksu laitadana leiriba masum miyam setok sinda apan bapiriba si yengsinba mathoktai hauji government thajaba manglakpa si ko onabigi damak singa masum tamanimakta sapmanaba miyeng sangadabani hadi wari sanaba sina Waroisin puraknabigi amata ngairaba upaini haina minister na phongdokiba wapam adu yamna transparent ohenmaga loinana kangluk khudimak misang mikhai naina tawdana yahongadabani Manipur hauji oiriba phibamasi aruba tangkak yauksinkhre maramaduna thadau inpi gi oinadi ingtapa masum apunbagi saktam aduda thadau inpi na lepli hari thadau community amasum malem gi tungan tungan mafam singda lairiba searchingda May ahum masi Manipur peace day haina thoram pangthokpagi dama thadau inpi na thagatpa phongdokpaga loinana thadau community na amat oina amasum ingtapa puraknabagi damak lepli hari Ukhrul district hospital oxygen blood bank leitabana Khudong sadaba mayunari Ukhrul da leiriba district hospital PSA pressure swing absorption oxygen plan asi yadabadagi salaidana sahi amahena leirakpa sina oxygen mathau torokpa anabasingda yamna Khudong sadaba mayunari masidana tana hospital asida blood bank leitaba masum staff yamna watpa maramna hospital asida layingliba anabasingi athu akai lakpada amuk hena Khudong sahandre heri Hiram sida TNL Tangkul Nagalongi Maikaidagi sahi sigi April taraga Manipur gi Minister Y Khemsan Singagi Ukhrul Khongsata memorandum ama pidura atuba matamda matam kuini yadana leiraklaba PSA oxygen plan adu semjin biduna anabasingda oxygen sang naina phanganaba haijakiba lekrabani hospital asida blood bank ama thambinaba specialist yauna award staff sing hapinaba masum emergency gi hidak sing phanganaba demand sing memorandum aduda thamkiba leirabani haukiba saying lisingani ga kunga mangagi jun kunga humdoida hospital asigi superintendent su Manipur government ki director health services tasu wakat sirol ama iduna athuba matamda hospital asigi yadriba PSE oxygen plan semjinduna yahanana bahaijakrabani panmayabadi hospital asigi authority dasu imphal gi hospital gi sasinaba oxygen leiduna purakpa maramna sel thungi awaba sauna mayunari hedi drug pusilakpa Myanmar masa mari drug konana fukatkri haukiba ningthokaba numita Chuchangpur district ki Behyang police na konba bolkot khundagi Myanmar masa ani drug konana security force na fukatkiba galoinana makatana thijinbada atopa Myanmar masa ani su drug singa konana fukatkri ahanbigi ani du Kenbo bite nama tongduna lakpani amadi singnaduna sek tawrubura drug puramba thengnakhibani makhoi ani na sapon cap kungani thoide heroin hapnaga purakhibani hadi Faraba singadudi Myanmar gi sikha khundagi thangsom mungsa yankhai ge taruk amadi kamkhen mungsa yankhai ge taruk ni makhatana satharakhiba operation da Behyang khundagi Myanmar masa anisu heroin yawba sapon cap ni phuga mariga konna forki Pagalaba singadudi Myanmar gi sikha dagi zong sai kunthraga mathu amadi hawkhul se yankhai ge mangani makhoi mari gi mathakta foreigner act amadi NDPS ki makhada thijin bahuri haina police na phongdokli Manipur ga Myanmar ga kilometer sahunga maudraga nipan sangna iho ho bangam khai punbaga loinana iho ho bangam khai paringda Myanmar gi drug sing pusilakpagi lambi oibana security force na missing na singna thapak lokhatuna lakibani ndoka ba numita Chuchangpur da phakiba Myanmar masa mari busu Myanmar gi Manipur da
India sisinadaba motor bike drug pushing sanglakibani hedi railway gi thabak yengsinanaba kauраklaga MLA na assistant EE furakli E furakli haribi wapum yumpham yaudabane ba khunjasangi wapum lakpaga loinana subcontract pithoklaga percentage sar heba rajen gi wapum slakli Manipur hauzik paikhatliba railway project ki manungsana Imphal West District ki awang khuno amasum salam da sariba railway gi thong makha da lakadaba lambi gi phibam yengsinanaba lamsangi SDO na kaurakpadagi yengsinba satluba North Eastern Frontier Railway gi Assistant Executive Engineer lamsang ashigi MLA Srokhabam Raziana furakli haina maral sirakli Assistant EE furakli hariba yumpham yaudabani haina awang khunogi khunjasna sengdorakli thaudosi ngarang nungthil pung anirom tarakpa duwaida Assistant Executive Engineer Vikas Kumar Minana mafam aduda inspection satlupada thokibani hari thaudo adugi matangda MST complex ta leiba North Eastern Frontier Railway gi office ta pangthokpa pawgi mifam amada Vikas Kumar na Minana hai Imphal West District ki manungsanma awang khunauda hauzik sari railway road under bridge ki thabak yengsinana balam sangi SDO na korkhibani matamadu deputy executive engineer na satkadawa inspection adu atopa aruba thabak leibadigi magna mutsilag satpani amasung ngarang nungthil pung anirom tabadu waida magna mafam adu yobaga Public Health Engineer Department PHED ki executive engineer amasung assistant engineers mafam adu leramki aduga maakpu kaurakliba lamsangi SDO masamakti mapamadu leramdi magna mapamadu yobaga official singa wari ngahak sanaduna leidingai lamsang ACG MLA Srokhabam Rajelaki madura magna MLA du taram okpagi haifet non tharuba matamda MLA na mahaki mamaida khutpakna anirak tharaki aduga maki fudit ki collar pairaga makpu amukasu kelaki hadi tungda MLA gi security guard na makpu mafam adura detain tawduna thamki thaudo do thokpadagi railway gi mathak thang officer amaga CRPF ki escort team laklaga makpu mafam adurigi rescue tawduna purakibani hadi magna makhata na hai ngammi haiba matago mi amabu maram amata pidana hekta phuba silebak thibani asumna tawrabadi mafam adura kanana thabak sugani thaudo aduga mari leinaba police su complaint tawkre hariba mafam aduda paikhatliba railway thong amasum thong makhagi lambi semba si matam sana loisinba ngamdana leidi masimak Manipur hauzik thokliba tangdu leitadabagi phibam asina oibani mafam adu loisinge hairabasu package number 29 gi makhada salam gi atopa mafam singda makhata na thabak subagi thabak leptana sathari banaki nakala maromda MLA na railway gi official ama pui haina sirakliba maral du yumpham yaudobani haina awang khuno amadi salam gi miyamna phongdorakli Ibuda Puthiba Development Committee gi Vice President su oiriba awang khuno mayale kai digi Soraisem angang halai railway ga mari lendana package number 32 awang khuno amadi package number 29 salamda sariba road under bridge ki thabasi kumjaing lisingani ga kungani thoi amadi kumjaing lisingani ga kungo humdoi gi loan aba matamdagi sab hokibani adubo ngasi phawba project asi lotion bidana thamri project asina maram oiraga lambi diversion piriba lambi asigi phibam su aduki matik patri lambi asika hena phatabana maram oiraga accident amadi Khudong thiba thawdok thopgi sang su nomonomagi hen manrakti lambi asida angang sing mai tamba satma ngamdri hana leizaramba isingi pipeline su project asina maram oiraga laukthokibadagi thaknabi ising phangdri iram nala phunjin khiduna laukhol singda ising thomjin khiduna lau uba pampe handri amasu maukhalakpa isingna yumlakta sanglaktuna awab meknari wafam singasi railway gi authority amadi MLA da kyarak sirol pidro wakat khrabne dobo ngasi fawba positive over response amata tharak paliti ngasi district administration amasum railway gi official sing amadi MLA yauna yengsin balakhibani masida railway gi official ama MLA na phuki haina complaint tawri bisi aranmani wari watai sanabada khra umkhana khibadi lekhi dubu phuba saibadi yawkhidi haina sumakhataki subcontract pi tholaga percentage sare rajen mapandi gi lakpa company singi miyoi singna local gi miyoi singna subcontract pi tholaga percentage sabe gi thabak tawre hena lamsang ACG MLA Sorokhabam rajen na phongdorakli Manipur hauzik suri be thabak ayama mapan gi company singna subani makoina thabak suruga khara phagadra amadi process thujingadra hairaga amuk hena tapna thak suri matam sana thabak loisindriba kari gi no haina wari sanaduna thabak loisinna ba hairuragana Pubiri haina phongdorapa yamna lebak thibani railway gi
aduda fukiba leiti supnagi thabak athubada luisingadabani haina ngangkiba khaktani matam sana thabak luisindriba karigino hangluragana moine thokpa yana pa pakhom piduna lakhibani hauzi railway ki thabak suriba sigi manungsana package number 29 amati 32 da sem sariba mayam asi matam sana luisindaba maramna Mr. Miyamna complain kya lepaletna torokli diversion fazana PV daban setoksin da akaiba pibaga loinana accident thoktuna asu apan kya yauri ising puba pipe kya fuktokna thambana jal jivan mission ki thabak mapung phana tawbusungamdri asiguma tungan thabak thoram sin sauna ayat apan pibano maram oiraga kendra gi pekhakadaba sakot thorangi thabak sin sauna akaiba pire hanesu MLA surakhabam rajena phungdorakri Saina Hunan province ta laiba Firecracker factory ama pokhaiba miyoi kunga taruk sire kumfuga mathu hena sokli Saina gi Hunan province ki Singsa city da laiba Firecracker factory ama pokhaiba miyoi kunga taruk sire kumfuga mathu hena sokle hadi Saina gi state media na report torakiba matungina Firecracker factory asi Hongseng Fireworks Manufacturing and Display Company in operate tawni thawdo osida soklabasing anakpa layeng sangda layeng sathari makhoigi manungda phibam luna sokpa yawe hedi Chinese state media channel singda broadcast tawkiba nongthaktagi lawba video footage ta factory asidagi maikhu sauna karakpa ukibaga loinana factory gi akoibda laiba fencing saruksing kaibuki tuan ba authority amasum agency singi workers sangwa henwana mi kanbigi thabak leptana sathari pokhai khraba factory gi manungda mi kya laikhibano haiba sabsana khangmangamdribana maram oiraga rescue operation khongjel yamna sathana bhonari hauzik phawbada miyoi kya gi haksang recover to bangamkhri adu rescue operation asi Firecracker kaya mai sakpadigi tholakpa maikhu adu khu sian bana maram oiraga Khudong saraba mayuknari hadi seraksida authority singna pokhai bigi thawdo si kamdauna thokhibano haiba thijin bawkhre police na company sigi in charge phajin kibaga loinana wohang pong to bawkhre China gi president Xi Jinping na nungaitana phungtokhibaga loinana Chinese administration gi maikei digi angama mating pangri thawdo si kamdauna thokhibano haibadu marik sumna thijinduna mara lebising serak pigani amasum tungda asiguma thawdok thoktana ba Firecracker factory singna ngakadaba sana kanglon sing yengsin halagani hairinasu pawsida makhatari